Sugnuda Saji Chensillakpadagi Kari Thoklagadaba Mipainakhre Pawasi ngasi nungthil phongkhiba Changlamdaba maira pawsedagi Loukhatkani Manipurda thogliba chahi ama helaba kanglub anigi lan asina khwaidagi hena sathina soghalaba mafam ama oiriba Sugnu kendragi manungchanna nahal ayuk pung 10 kunthra rom taba matamda Sugnu makha laikai chinga tainaba saruktagi Sugnu makha laikai da saji ama Chensillakre mapung pharaba saji ama Sugnu makha laikai da Chensillakpaduda miyamna tanaduna fana bhonakhe adubu saji adu kadai da sankhrebagi haibadu khangba ngamdana adumak mangkhre haire Sugnu khulakta saji Chensillakpaduda miyamna mipaiba pongnariba sigi maramni haina Sugnu gi khunja kharana pausi asida phongdorokhibade laiwaikraba hallaman singna takpirambagi matunginna khulakta saji Chensillakpa asi afaba oigande misi mina amade lan thongnabagi khudam changdam pibane maduna saji Chensillakpa matamda faduna chairak chaitheng piba tawgano makhatana khulda awana thoktanaba laitin khuramduna thongni jau haina takpirami haire ahalaman na takpiramba sina maram oiraga haujik Sugnu lonariba Churasanpur district ki laloi fai dongyang na chingba maphamsingda kuki militant singna sausaduna leiriba sina maram oiraga ikhang khangogdana Sugnu amadi serong na chingbada bom amadi nongmai kapsilaktuna landarakadra haibagi chingnaba amadi mipaiba chauna leire loinana khunja singsu matam ayambada section na leinare haire DGP amadi security advisor na Mathouda Pukning Changlamdaba Tarabadi Chap Thabak Loukhatkani CM Pawasi ngasi nungthil phongkhiba Changlamdaba maira pawsedagi Loukhatkani handak jeribamda nongna hingsagi thokdok thokhiba duga mari leinanna Chief Minister Nongthongba Birenna jeribamda chanaba thaurangi saruk ama waina CM gi advance security convoyda kuki militant singna landarakhiba adu security gi lapses leibadagi nei thokdok asigi matangda Chief Secretary na luchingba kangbu amana thijinbagi thabak chathare masida Manipur Police ki DGP amade security advisor na Mathouda Pukning Changlamdaba thengnarabade chapchaba thabak Loukhatkani haina Chief Minister Nongthongba Birena phongdokhre wafam asi national media asta ki paumiga unaba mada jiribam gi thokdok amade Chief Minister gi convoy de ambush tawrakhiba duga mari lainana hangba wahang amagi paukhumda Chief Minister Nongthongba Birena phongdokhibane thokdok asi thoktringai mangoinana Jiribam lomda khulai paiba miyoi kaya changsilakle haibagi pau mangjongna leingakna phangkhibane adubu karigumba section thorang amata Loukhatlauhdabra haina hangkhiba wahang amada Chief Minister na hai Jiribam district tamna khulai paiba miyoi kaya changsilakle haibagi pau asi mangjongna phangkhe masigi matunginna Chief Minister mahak masamaki maikeidagi DGP amadi security advisor da ani ahumlak aiba che piduna khangankhiba laikhe adubu mahakna pikhiba information adu DGP amadi security advisor na thawaikidabra natraga bap oyogdabana security gi section thawrangsing Loukhatlauhdabra haibagi matangda thijinbagi thabak chathare Chief Minister gi convoy da sathagiba ambush adu tasengna security gi ahoba leibadagi nei hiramasigi matangda Chief Secretary na luchingba high level committee gi mihut singna haujik thijinbagi thabak chathare madugi matungina security gi makok thongba singna Mathouda Pukning Changlamdaba thoklabadi madugi chapchaba thabak laingangna Loukhatkani haikhe state amadi central government na chahi ama helaba Manipur gi irang asi laksinba ngamdribano haina hangba wahang amada Chief Minister na hai Manipur bu thugaiba pamba miyoi kharanna national media singda Manipur bu malem gi miyam mamangda lana uhanana bohona bagum tawwe haujik irang thokliba kanglub animak India gi praja ngaktan nei tasengna lan tawriba kangbu asina mapaldagi changsilakpa drug lalonba Kangbu sing ne masida laingang na henba force sizinaduna khulai paiba sing asi thengnabada aikhoi gi misam miyamda ka hena awaba mayok nagadra haibagi akiba leibana laingang na henba force sizinadana wari sanabagi tanja adu ngaibane haujik center da Prime Minister Narendra Modi na luchingba no balaingak semle tha ani ahum gi manungda Manipur gi rang asi loisinduna santi purangna bohonagani haikhe Medicity Hospital Hayengdagi Mahousagum Layeng Chatharagani Pawasi ngasi nungthil phongkhiba Changlamdaba maira pawsedagi Loukhatkani Hayengdagi hauna Mahousagum na Medicity Hospital da anaba sing Layeng ba huragani haina Medicity gi chairman amadi managing director Haubizam Rajan na phongdokhre ngasi North AOC da leiba Medicity multi-purpose hall da pangthokiba pawgi mifam amada mahakna makha taraduna hai Cyclone Remal na maram oiraga lamdam asigi mafam kaya da isau thokpadagi
miyamna awaba kaya mayoknakhe ras Medicity hospital asidasu ising thumjilakpana maram oiduna matamduda hospital asida layengduna leiramba miyoi hompugani thoi amade dialysis sathariba anaba kulumdoi khudakta mafam adudage atopa khudong sagadaba hospital singda hongdoktuna makata na layeng sathankhe anaba sing hondokna bahonavada Imphal West ki DC ASP NDRF ki team amade arambai tengol na chingba singna ambulance yauna mateng panglakpagidamak mai pakna matam sana hondokpa ngamkhi haikhe mahakna makata na hauzik hospital asi ayamba semjinba loisilakpaga loinana ngasi faubada semjin sajinba pumloi loisinba ngamlaga nei hospital asida dialysis sathariba apunba anaba hompugani thoi amade atopa lainagi layeng sathariba anaba marfu hayengdagi hospital asi hangdoklaga makata na layeng Chatharagani ising isaw asina maram oiraga hospital asigi yamlaba senfam kaya ama ngata thoonkhre adubu Imphal West ki DC yauna center ki team laktuna yengsankhre haikhe panba yabadi hospital asi ichawna maram oiraga numit taraga tarungni mathau tawduna leirakhibane